ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯅꯤꯇꯣꯝꯕꯤꯗꯨ ꯏꯃꯨꯡꯗ ꯀꯞꯅ ꯀꯞꯅ ꯃꯄꯤ ꯈꯔꯗ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯀꯣꯔꯣꯕꯅ ꯃꯅꯤꯇꯣꯝꯕꯤꯒꯤ ꯇꯔꯪ ꯎꯄꯨ ꯃꯆꯥꯗꯨ ꯃꯄꯥꯟꯂꯣꯝꯗ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯂꯤ꯫ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯀꯣꯔꯣꯕꯒꯤ ꯃꯄꯥ ꯆꯥꯎꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯇꯣꯟꯗ ꯁꯥꯎꯅ ꯌꯦꯡꯂꯒ, "ꯅꯪꯅ ꯑꯐꯕ ꯃꯃꯥ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯤ ꯅꯃꯧ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇꯗꯨꯃꯛ ꯂꯩꯔꯝꯒꯅꯤꯅꯦꯀꯣ? ꯍꯥ? ꯀꯗꯥꯏ? ꯑꯉꯥꯡꯗꯣ ꯀꯣꯟꯒꯅꯨ, ꯊꯥꯗꯣꯛ꯫ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯖꯈꯤꯁꯅꯤ꯫ ꯑꯉꯥꯡꯁꯤꯗꯤ ꯂꯩꯖꯍꯧꯁꯅꯨ ꯃꯄꯥ꯫ ꯍꯩ, ꯂꯩꯍꯧꯕ ꯌꯥꯔꯣꯏꯅꯦ꯫ ꯅꯪꯅ ꯄꯣꯛꯄ ꯅꯠꯇꯦꯅꯦ ꯑꯉꯥꯡꯗꯣ꯫ ꯅꯪꯅ ꯄꯣꯛꯄꯗꯤ ꯇꯨ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯍꯀꯜ ꯆꯪꯂꯤꯕ ꯅꯆꯥꯅꯨꯄꯥꯁꯤꯅꯤ꯫ ꯌꯥꯔꯦ ꯃꯄꯥ꯫ ꯃꯄꯥꯅ ꯄꯨꯛꯄꯨ ꯐꯔꯕꯗꯤ ꯍꯧꯖꯤꯛꯁꯨ ꯅꯆꯥꯅꯨꯄꯥꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯪꯗꯣꯛꯄ ꯌꯥꯏ꯫ ꯀꯔꯤ? ꯑꯩꯅꯗꯤ ꯀꯔꯤꯒꯤ ꯋꯥ ꯍꯪꯒꯗꯣꯔꯤꯕ? ꯆꯠꯂꯣ꯫ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯆꯣ꯫ ꯆꯠꯂꯣ, ꯆꯠꯂꯣ ꯅꯪ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯁꯨ ꯑꯁꯤꯁꯨ ꯄꯨꯈꯣ꯫ ꯑꯩꯁꯨ ꯑꯁꯥꯎꯕꯅ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯏꯃꯧꯒꯤ ꯃꯇꯨꯡ ꯏꯟꯈꯤꯗꯣꯏꯅꯤ꯫ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯃꯅꯥꯛꯇꯗꯤ ꯀꯔꯤꯒꯤ ꯆꯠꯇꯣꯏꯕ? ꯀꯣꯛꯇꯤ ꯅꯪꯒꯤ ꯂꯧꯔꯒ꯫ ꯏꯃꯨꯡꯗ ꯀꯣꯔꯣꯕꯅ ꯃꯅꯤꯇꯣꯝꯕꯗ, "ꯅꯪꯒꯤ ꯁꯤꯒꯤ ꯇꯔꯪ ꯎꯄꯨꯁꯤ ꯅꯠꯇꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯣ꯫ ꯅꯪꯒꯤ ꯅꯃꯥꯅ ꯍꯥꯄꯛꯄ ꯐꯗꯤ ꯃꯥꯟꯕ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤꯁꯨ ꯇꯔꯪ ꯑꯁꯤꯗ ꯍꯥꯞꯄꯒ ꯄꯨꯈꯣ꯫ ꯏꯃꯥꯒꯤ ꯎꯄꯨꯁꯤꯗꯗꯤ ꯅꯪ ꯐꯤ ꯑꯃꯠꯇ ꯍꯥꯞꯀꯅꯨ꯫ ꯏꯃꯥꯒꯤ ꯃꯄꯣꯠ ꯑꯃꯠꯇ ꯅꯪ ꯁꯤꯖꯤꯟꯅꯔꯅꯨ꯫ ꯉꯥꯏꯈꯣ, ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ ꯃꯅꯤꯇꯣꯝꯕꯤ꯫ ꯏꯀꯥꯏꯕ ꯈꯔ ꯈꯔ ꯈꯪꯉꯨ꯫ ꯅꯣꯏꯒꯤ ꯏꯃꯥꯒ ꯏꯄꯥꯒ ꯅꯕꯨꯡ ꯅꯧꯄꯥꯁꯤꯡꯗꯨꯁꯨ ꯏꯀꯥꯏꯕ ꯈꯔꯈꯔ ꯈꯪꯉꯣꯌꯨ꯫ ꯆꯐꯨꯁꯨ ꯎꯌꯥꯟꯁꯨ ꯏꯃꯥꯒꯤ ꯉꯥꯛꯇ ꯁꯤꯖꯤꯟꯅꯔꯤꯁꯦ ꯏꯀꯥꯏꯗ꯭ꯔꯣ? ꯌꯨꯝ ꯄꯥꯜꯂꯛꯂꯒꯕꯨ ꯏꯃꯨꯡꯒꯤ ꯆꯪꯒꯗꯕ ꯃꯄꯣꯠ ꯃꯆꯩ ꯂꯣꯏꯅꯃꯛ ꯏꯃꯥꯒꯤ ꯁꯤꯖꯤꯟꯅꯕꯗꯨꯗꯤ ꯑꯩꯁꯨ ꯂꯩꯀꯥꯏ ꯃꯥꯡꯗ ꯏꯀꯥꯏ꯫ ꯂꯨꯍꯣꯡꯂ ꯃꯇꯨꯡ ꯐꯥꯎꯕ ꯅꯪꯒꯤ ꯀꯔꯤꯝꯇ ꯇꯝꯂꯛꯇꯕ ꯍꯥꯏꯕꯁꯤꯕꯨ ꯅꯠꯇꯦ ꯅꯪꯁꯦ ꯌꯨꯝ ꯄꯥꯜꯂꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯧ ꯃꯥꯜꯂꯛꯇ꯭ꯔꯦ꯫ ꯍꯣꯏ ꯇꯥꯆꯧ, ꯑꯩꯒꯤ ꯏꯄꯣꯠ ꯏꯆꯩ ꯑꯃꯠꯇ ꯌꯥꯎꯗꯦ ꯅꯪꯒꯤ ꯌꯨꯝꯁꯤꯗ꯫ ꯆꯍꯤ ꯑꯃ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯑꯩꯒꯤ ꯏꯄꯨꯛꯇꯒꯤ ꯄꯣꯛꯄ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯅꯠꯇꯦ꯫ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯏꯃꯥꯁꯨ ꯇꯥꯁꯅꯨ, ꯅꯇꯥ ꯇꯧꯔꯛꯀꯅꯨ ꯃꯅꯤꯇꯣꯝꯕꯤ꯫ ꯑꯉꯥꯡꯒꯤ ꯋꯥꯗꯤ ꯀꯣꯟꯅ ꯈꯟꯅꯁꯤ꯫ ꯃꯄꯥꯟꯗꯒꯤ ꯆꯥꯎꯕꯅ, "ꯍꯩ ꯃꯅꯤꯇꯣꯝꯕꯤ, ꯑꯉꯥꯡꯁꯤ ꯄꯨꯈꯣ꯫ ꯑꯉꯥꯡꯁꯤꯗꯤ ꯅꯪꯅ ꯄꯣꯛꯄꯅꯤ꯫ ꯅꯪꯅ ꯊꯕꯨꯝ ꯇꯔꯥ ꯑꯣꯟꯊꯣꯏꯗꯅ ꯋꯥꯅ ꯃꯩꯆꯥꯛ ꯈꯥꯡꯈꯩ ꯅꯥꯎꯄꯨꯔꯒ ꯄꯣꯛꯂꯛꯈꯤꯕ ꯏꯁꯨꯅꯤ꯫ ꯅꯨꯡꯁꯤꯇꯣꯟꯅ, ꯇꯔꯪ ꯎꯄꯨꯗꯣ ꯃꯗꯨꯈꯛ ꯄꯨꯈꯣ꯫ ꯑꯉꯥꯡ ꯑꯁꯤꯁꯨ ꯄꯨꯕ ꯌꯥꯔꯣꯏ꯫ ꯍꯩ ꯅꯨꯡꯁꯤꯇꯣꯟ, ꯅꯪ ꯑꯩꯅ ꯈꯨꯠ ꯊꯥꯕ ꯉꯝꯃꯤ ꯈꯪꯉꯨ, ꯑꯗꯨꯕꯨ ꯈꯨꯠꯇꯤ ꯊꯥꯔꯣꯏ꯫ ꯅꯪꯅ ꯇꯧꯕꯅ ꯅꯪꯅ ꯁꯣꯏꯗꯅ ꯐꯪꯂꯛꯀꯅꯤ ꯅꯣꯡꯃꯗꯤ꯫ ꯏꯕꯦꯝꯃ, ꯅꯪ ꯁꯤꯗ ꯂꯩꯔꯅꯨ꯫ ꯅꯪꯅ ꯃꯐꯝ ꯑꯁꯤ ꯂꯩꯕꯒꯤ ꯑꯌꯥꯕ ꯂꯩꯇ꯭ꯔꯕꯅꯤ꯫ ꯆꯠꯂꯣ, ꯅꯄꯥꯝꯗ ꯂꯩꯔꯨꯔꯆꯣ꯫ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯇꯕꯗꯨꯅꯤ ꯅꯃꯥꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯅꯤꯇꯣꯝꯕꯤꯒꯤ ꯃꯕꯨꯡꯒ ꯃꯧꯄꯥ ꯅꯨꯄꯥꯒ ꯂꯥꯛꯏ꯫ ꯃꯅꯤꯇꯣꯝꯕꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯅꯨꯡꯁꯤꯇꯣꯟꯗ, "ꯏꯅꯦ, ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯌꯦ"꯫ ꯆꯥꯎꯕꯅ, ꯀꯣꯟꯗꯣꯝ, ꯅꯅꯦꯒ ꯅꯕꯥꯏꯒꯁꯦ ꯑꯩꯅ ꯋꯥꯔꯛꯄꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯅ ꯅꯆꯦꯁꯤ ꯄꯨꯈ꯭ꯔꯣ꯫ ꯀꯣꯟꯗꯣꯝꯅ, ꯏꯆꯦꯗꯤ ꯄꯨꯔꯔꯣꯏ ꯈꯨꯔꯥ꯫ ꯅꯨꯡꯁꯤꯇꯣꯟꯅ, "ꯑꯁ, ꯄꯨꯈ꯭ꯔꯣꯗ ꯏꯕꯨꯡꯉꯣ꯫ ꯑꯩꯁꯨ ꯃꯃꯧ ꯑꯣꯠꯄ ꯇꯥꯔꯛꯀꯗꯧꯔꯤ, ꯏꯆꯥꯁꯨ ꯑꯣꯛꯇꯕ ꯇꯥꯍꯜꯂꯛꯀꯗꯧꯔꯤ"꯫ ꯀꯣꯟꯗꯣꯝꯒꯤ ꯃꯌꯥꯝꯕ ꯏꯕꯣꯇꯣꯟꯅ, "ꯏꯅꯦꯗꯤ ꯌꯥꯝ ꯐꯩꯗ꯫ ꯏꯅꯦꯁꯤ ꯐꯠꯇ꯭ꯔꯁꯨ ꯐꯠꯇꯦ ꯍꯥꯏꯕ ꯉꯝꯗꯦ꯫ ꯀꯣꯔꯣꯕꯁꯨ ꯐꯠꯇꯦ ꯍꯥꯏꯅꯤꯡꯗꯦꯗꯣ, ꯑꯗꯨꯅ ꯅꯣꯏꯗꯤ ꯌꯥꯝ ꯐꯩꯗ ꯃꯥꯃ"꯫ ꯅꯨꯡꯁꯤꯇꯣꯟꯅ, "ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ, ꯅꯆꯜꯁꯦ ꯄꯨꯔꯒ ꯆꯠꯆꯈ꯭ꯔꯣ꯫ ꯑꯃꯨꯛ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯅꯔꯛꯂꯒ ꯈꯨꯅꯨꯅ ꯃꯊꯣꯡꯗ ꯀꯟꯕ ꯇꯥꯅꯤ"꯫ ꯀꯣꯟꯗꯣꯝꯅ, "ꯇꯥꯅꯤꯡꯗ꯭ꯔꯦꯅꯦ꯫ ꯄꯥꯝꯗ ꯄꯥꯝꯗ ꯅꯃꯧ ꯑꯣꯏꯈꯤꯕꯅꯤꯅ ꯃꯁꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯏꯆꯤꯜ ꯏꯅꯥꯎꯅ ꯈꯪꯉꯤ꯫ ꯏꯕꯥꯏ ꯀꯥꯏꯗ ꯂꯩ ꯈꯨꯔꯥ"꯫ ꯏꯕꯣꯇꯣꯟꯅ, "ꯃꯥꯃ, ꯏꯆꯥꯁꯤ ꯄꯨꯖꯈ꯭ꯔꯒꯦ꯫ ꯀꯣꯟꯗꯣꯝ, ꯈꯨꯔꯥ ꯀꯧꯒꯅꯨ, ꯃꯥꯃ ꯀꯧ꯫ ꯏꯆꯜꯒꯤ ꯑꯔꯣꯏꯕ ꯋꯥ ꯑꯃ ꯇꯥꯔꯒ ꯃꯣꯏꯅꯤ ꯈꯥꯏꯅꯕ ꯈꯥꯏꯅꯗꯕ ꯃꯗꯨꯒꯤ ꯄꯥꯎꯗꯣ ꯍꯥꯏꯖꯔꯛꯀꯦ ꯃꯥꯃ"꯫ "ꯑꯁ ꯏꯕꯨꯡꯉꯣ, ꯅꯣꯏꯒꯤ ꯋꯥꯁꯦ ꯑꯩ ꯄꯥꯈꯠꯂꯤꯅꯦ꯫ ꯃꯇꯝ ꯈꯔ ꯂꯩꯖꯔꯨꯕ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤ, ꯑꯗꯨꯕꯨ ꯈꯥꯏꯅꯍꯟꯕꯗꯨꯗꯤ ꯄꯥꯝꯗꯦꯍꯦ ꯑꯩꯗꯤ ꯏꯕꯨꯡꯉꯣ"꯫ "ꯃꯥꯃ, ꯏꯆꯜ ꯅꯨꯄꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯏꯅꯦꯒꯤ ꯊꯧꯒꯜꯁꯤꯅ ꯀꯣꯔꯣꯕꯅ ꯑꯣꯠꯅꯍꯟꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯈꯥꯏꯗꯣꯛꯅꯕꯅ ꯐꯠꯇ꯭ꯔ ꯃꯥꯃ"꯫
Ibohal, ay wahige. Ay hinakanbada, nasanupini imungse, amuktang thadok-laga. Isa nupagi wakhalsi, amuktang khangdok-ning tawbagi aduk haibani. Nungsitondu wa ngangde, angangduda yenglaga lay. Imungda korobana manitombada. Napamgi midi, kanana kauriba. Taso, ay lawba lakpo iramgani. Adudi, nangsu, napamda pawdi, patana tamleni ha, tammeba. Taso, ay paw tamdi, aduga ay, yumda susati. Somda korobagi yungi maningda, ingo sawbiga tamugado, moy anigi yungi thonggalda lepaga, ingo sawbina. Mabung mokpada paw tambadi, ay layribsidi, hamama. Karigi su tamloy. Mama asina asuk watlaga, karigi yenglaga laygidoriba khoina. Isa nupa akan baga layramlamdi, tap kay puwangadamni khab. Tamuna, mapa, ay di korobase, yam pabra haibu, nupi hek tikibaga. Mamagi, sabi mabuksalse, kangi. Mama lawiduni. Korobase, pabanine. Mama, yamna ingtapsabani. Dubu, isi nuksiton sina kari oida padawa, pangai haising ang silubutagi. Hanggang siya, wakal onkibani. Mado, amay bumatanaraga, tidokpadi, yabasani. Haidi, mateng pangbibagi pangbiba, korobaso, layeng tokbiba yaydana. Amay bidi, isi nuksiton ni kayo nupa. Kanade, mogi mapanggi milak libasya. Kay tilda ngairaga, isang napikra layraga pikisi. Nga bu yolam kidrama pa. Hoy ni tamube, manitombi ki awon pat karabu, langning lini ay diyan. Law, masimanaw do, inarusi, aduga, kari tobo yaba, apabatabak laybagi habado, tanarusi. Numidang ahing ni, korobado, mamanong siton gi managta pamli, zawbadi tong kramali, goro-goro na kukli. Koroba na mamada tapna. Ima, ibu nga hausikti imung siya, kara ingmagum tawradra. Kara nate, yamna ingmagum tawi ima, aikogi imung siya. Ado, manitombida, ngagi awad pa awan po to. Kari-kari na haidoisipo. Upu amaga, kangthol amaga. Chapu uyan, kuding, bukam tingkon. Yung amapahan bada, jang mo po lamsing, haidaba yaroy. Aduga ngay ko, sana karaso, yorok daba yaroy. Haidi, ay gisi, mana amuksi, ay namuksi. Magunyam mangi sanasi. Wayna bani kangida na mina. Magi na magi, ay gina igi. Adum sizin na sano. Hoy ma, ay ima na haribsing da. Amata, wata na bahay kay. Madusu na ba, puro pangamdri pawa. Ma, yumsi changhaloy. Angangso, lawro ba, pusilak pa yaroy. Ibu nga, ay di, angangdo di, lawro ba pami. Ima, magyawat pasing suna progdri pawa. Angang pawa, pusilak pa yaroy sida. Karigumba, ima na ba sina lawro ba tarapan, ay bu, pati ay nagumsi. Chawbado, nakoklambadagi, mamittagi mapilipta na sintare, adubu sawbado, wading ang lamde. Noong maayok angan ba ni chawbad lambida nung si chabat chane. Chawbado, chana. Ngasidi, imogi manak yok silurage. Chakdam satok lagalake. Adu ay bu, manitumbi yumtana, kung nasat pa, gamgadawribra. Lambida, kangkong otbi matang, tawraklabadi, pakranida. Kuhang sidi, odok na sikreda. Nupi yauraga, isa ahungkak popani. Laibag tiba, layna laychat amana, aygi, kukhalayan oiramba, isa nupi, sanatombi tudi, lagi kuya tankre. Maan laykidraba matung, manitombi si, sanatombi gi, sorat lakibani. Masak masasu, isa nupiga yam na manaba, aduga, isa nupiga, tinarambana, sanatombi wakalonsu, haifit siyanba. Wangang sangang, sanatombiga, yam na manarambaduga. Ayina, manitombigi mamaga, mapaga na hinglingay, imaw oisaga haizari. Makoygi halsinasu, yabiraki. Matamduda, isa nupa nasu, manitombibo, yam na pamna, nuksisakibani. Thawai tasakibani. Adubo, nuksitombi, nang sitawadi ngamihibo. Isa misa, yung lay-melay naiba. Lari inakunpagi kenabatamba. Nanggumba, ay isagi mama oirambase. Kaya dalaybag tigraba noning asidi ayse. Chawbado, lambida mo lepaga. Lambi siso, kanam tek lakin. Manitumigi yumyogdabadi, yamno watlin. Chawbado mapitay toklaga, lambida satlingay, arapada, nupa na hamatsa ama, santong lagalay.
nupa masado sandu tongna tongna tondona isige un pose san ani siolaga leibu konagadrane yolaga yengsi yarangbi tapna salo hei hei arangbi gi masa nangdi natom chatlamina nungai bana loiramani maning do mukchong mamang do mukchenkhat tondon badu arangbi gi masa pikpadu di yengna sandu tongnaga lakpada chawbadu yam sona lambi matai duda mamai du pungka kana mamit mana ikut kutna chatlaga leirambadu da tondon badu chawbagi manakta changsilaga khura kada yobigadabno chawbadu tondon bada pibam sokni yenglaga ibunga aibu imong nupigi manak yobu gamjene aibu imogi manak phawbadang tinbiyo mukta khura se aigi sansida karaga to mulause ai khongna satke khuragi imogi yumdo aingoda takpiro ai mafumda phawbu thinjarage somda korobadu thongalda lepaga baji dubu kanaga nungchi chabu chatkibu sanune o ada khura mangi la isida amukta hange mangi da korobagi manak yorakpaga korobana khura koroba nangbu thabaka chathoktrabo khura ngasi mangani tarani lepni aigi khathabsingda loini sinakhre matam khura ado khura aikoi baji ga urapro napadi thengnarakine koroba o phare khura marain halaksarsani korobudu sanglai aduga magi kagi thongjildu kansillaga ton mani ton nangbu korobadu magi kadu koini yenglaga mapi tare korobadu mangolda mu lepaga ima mama nusi tondu chakhomdagi ibungo nama sak thongiye adu kanano nangna kauribadu ba ibungo maudo magi awat pa un posingdo sure haira kanduda marai laksani hoi magi un poto sudri phawba angang phawba pusilakpa yarusida nusi tondu suktoklaga aidi isudu pami nebungo ima mani tomina un posurakanda nasudo soidna ugani kedobage kari nibungo angang du pukhraga halaktrabadi kamdauba yenarasu mana ngamkhine khaina sairaklidi kamdauba ima na mani tombidagi pamli posingdo mani tombina puraga soida lakani chakto loiraga ima sathokpiro aidi baji laknaga sarage korobadu magi kata sanglai aduga mani tomina ilamba inapi ama phiyan kokta yalambudu yenglaga korobadu mapi mu taithoklaga mana kari thoena phise aigi ka tabuk thanamliba dara chudana bise ima kari torogi bungo chak charage haibro korobadu mani tomigi phidu pairaga mamagi manak sanglai ma si mani tomigi inafini wai tainaba nura oigera kari oigera ai ka da thamnakano se chida nangsilamlage tu se onthokpa haibaduni da ko ibunga nangsima sibu dukha komdar karino kok langthokkiba yabadu kadai mairong segapte sibu mainungda kok langsingkhraga loire korobadu mani tomina tonglamba pinat marida chirangna samba ama amuk puthore aduga mamada izat leitaba pot yumsida sijinaramba ima sisu mayungda thadokpiyo sigumba amot pa amanba singse yumsi thamba yarai imagi sa chokani athiba amot pa mata imungsida thamba yate koiba yumsida athiba amot pa lara sudatna mi phawa thamba yate koiba onthokpani deibungo nangi mong sidi ai phawba thijilaklabadi yumda leranu harakadori zala imadi aina kariki atuk fazada wahaido haigadoribano imadi aibu popibani imana aigidaba asuk yamna phanaba hotnabiribasida sinbirasidima imana haiba aina loina yadoini ina kaya khunba nupi ma pusilo hairabasu pusilakadoribani pharima mani tomigi amana kai mina yengu phajadaba singdo yumsida leramba singdo mai loi thadokro mama nusi tondu korobada yamngakna yenghauri korobadu magi kada sangkhre nusi tondu matomda kari mong matawno ne mana ngasi aingonda ulaglibasibo korobadu magi kada larik masama pairaga yenglingi mama nusi tondu korobagi manakta chak pusilei ibungo chak sida thamlage ko karino nangna pari belerik tuna aini yengliba larik shirema kaino nima masigi larik si noma
ꯏꯅꯥꯎꯅꯨꯄꯥꯒ ꯏꯅꯥꯎꯅꯨꯄꯤꯒꯅ ꯅꯨꯄꯤ ꯊꯤꯈ꯭ꯔ ꯃꯇꯨꯡ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯄꯥꯎꯅ ꯄꯤꯔꯝꯕ ꯂꯥꯏꯔꯤꯛꯇꯨꯅꯤ꯫ ꯀꯔꯤ ꯂꯥꯏꯔꯤꯛꯅꯣꯅꯦ ꯏꯕꯨꯡꯉꯣ? ꯏꯃꯥ, ꯑꯐꯕ ꯄꯥꯎꯇꯥꯛ ꯉꯥꯛꯇ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯃꯆꯥꯗꯨꯅꯤ꯫ ꯑꯣ, ꯃꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯨꯗꯤ ꯑꯇꯥꯡꯕ ꯂꯥꯏꯔꯤꯛꯅꯤ꯫ ꯏꯃꯥ, ꯑꯇꯥꯡꯕ ꯂꯥꯏꯔꯤꯛꯁꯦ ꯑꯐꯕ ꯂꯥꯏꯔꯤꯛꯂ ꯐꯠꯇꯕ ꯂꯥꯏꯔꯤꯛꯂ? ꯍꯩ, ꯃꯗꯨꯗꯤ ꯑꯩꯅꯅꯦ ꯅꯅꯥꯎ ꯅꯨꯄꯥꯅ ꯃꯌꯨꯝ ꯉꯟꯅ ꯄꯥꯟꯕꯗꯨꯗ ꯃꯉꯣꯟꯗ ꯄꯥꯅꯕ ꯍꯥꯏꯗꯅ ꯄꯤꯕ ꯂꯥꯏꯔꯤꯛꯅꯤ꯫ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯑꯩꯅ ꯉꯁꯤꯁꯨ ꯋꯥꯔꯧꯔꯤ꯫ ꯃꯥꯅ ꯅꯨꯄꯤ ꯉꯟꯅ ꯊꯤꯕꯗꯨꯅ ꯑꯩꯒꯤ ꯅꯤꯡꯕ ꯀꯥꯏꯍꯟꯈꯤꯕꯅꯤ꯫ ꯃꯥ ꯑꯃꯗꯤ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯅꯨꯄꯤ ꯑꯃ ꯂꯧꯔꯒꯅꯦ ꯇꯣꯈꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯈꯤꯗ꯭ꯔꯦꯗꯅ꯫ ꯑꯩꯅꯁꯨ ꯌꯨꯝꯁꯤꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅꯁꯨ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯒꯗ꯭ꯔꯥ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯄꯤꯔꯛꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯗꯗꯤ ꯑꯐꯕ ꯄꯥꯎꯇꯥꯛ ꯉꯥꯛꯇ ꯌꯥꯎꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯄꯥꯗꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯄꯤꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯏꯃꯥ꯫ ꯅꯪꯅ ꯂꯥꯏꯔꯤꯛꯇꯨꯒꯤ ꯃꯒꯨꯟ ꯈꯪꯅ ꯊꯕꯛꯁꯤꯡꯁꯤ ꯄꯥꯡꯊꯣꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯂꯥꯏꯔꯤꯛꯁꯤꯗ ꯑꯐꯕ ꯉꯥꯛꯇ ꯌꯥꯎꯔꯝꯕꯅ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯂꯣꯏꯗꯧꯔꯦ ꯑꯩꯅ꯫ ꯑꯗꯣ ꯃꯅꯤꯇꯣꯝꯕꯤꯗꯤ ꯏꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯗ꯭ꯔꯤ ꯃꯈꯩ ꯌꯨꯝꯁꯤꯗ ꯆꯪꯂꯛꯄ ꯌꯥꯈꯤꯔꯣꯏ꯫ ꯃꯥ, ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯅꯨꯡꯁꯤꯇꯣꯟꯗ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤ ꯀꯧꯔꯣꯕꯗꯨ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ꯫ ꯏꯃꯥ, ꯅꯃꯧꯅ ꯅꯪꯒꯤ ꯅꯅꯤꯡ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ꯫ ꯏꯅꯥꯎꯅꯨꯄꯥꯁꯨ ꯏꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗꯕꯗꯒꯤ ꯏꯀꯥꯏꯗꯨꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯅꯤ꯫ ꯅꯆꯥꯅꯨꯄꯥ ꯑꯅꯤ ꯄꯣꯛꯂꯒ ꯀꯔꯤꯒꯤ ꯏꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯂꯣꯏꯗꯣꯔꯤꯕꯅꯣ? ꯃꯅꯤꯇꯣꯝꯕꯤ, ꯅꯪꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯈꯪꯅ ꯆꯠꯈꯤꯕꯅꯤꯀꯣ꯫ ꯅꯨꯄꯥꯅ ꯇꯥꯜꯂꯒ ꯄꯨꯁꯤꯜꯂꯛꯄ ꯃꯔꯜꯗꯤ ꯅꯪꯒꯤ ꯅꯔꯜ ꯅꯠꯇꯦ꯫ ꯅꯪꯅ ꯃꯧ ꯑꯃ ꯑꯣꯏꯅ ꯌꯨꯝꯗ ꯂꯥꯛꯂꯒ ꯅꯪꯒꯤ ꯑꯋꯨꯟꯄꯣꯠ ꯀꯣꯛꯊꯣꯡ ꯑꯃ ꯄꯨꯔꯛꯂꯒ ꯌꯨꯝꯁꯦ ꯁꯤꯖꯤꯟꯅꯕꯗꯣ ꯃꯗꯨꯅꯤ ꯏꯃꯥꯅ ꯄꯥꯝꯕ꯫ ꯅꯪꯒꯤ ꯑꯋꯨꯟꯄꯣꯠ ꯄꯨꯔꯛꯂꯒ ꯌꯨꯝꯗ ꯁꯤꯖꯤꯟꯅꯕꯗꯣ ꯅꯪꯒꯤ ꯅꯔꯜꯅꯤ꯫ ꯀꯧꯔꯣꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯂꯟꯆꯦꯟꯕꯤꯗꯨ ꯌꯥꯝꯅ ꯂꯥꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯥꯅ ꯅꯨꯡꯁꯤꯇꯣꯟꯒꯤ ꯌꯨꯝꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯄꯗ ꯑꯋꯨꯟꯄꯣꯠ ꯑꯃꯠꯇ ꯌꯥꯎꯔꯛꯈꯤꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯁꯤꯇꯣꯟꯒꯤ ꯀꯥ ꯍꯦꯟꯕ ꯋꯥꯉꯥꯡꯅ ꯂꯦꯝꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯨꯔꯒ ꯆꯠꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯍꯜꯂꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯅꯣꯡꯃ ꯂꯦꯝꯕꯗꯨ ꯃꯇꯩꯃ ꯃꯅꯤꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯂꯦꯝꯕꯅ ꯃꯇꯩꯃꯗ, ꯏꯇꯩꯃ, ꯑꯩꯅ ꯏꯇꯩꯃꯗ ꯍꯧꯗꯣꯛꯆ ꯋꯥꯐꯝꯗꯣ ꯏꯕꯥꯏ-ꯑꯅꯤꯗ ꯐꯖꯅ ꯍꯥꯏꯕꯤꯌꯨ꯫ ꯏꯇꯩꯃꯒꯤ ꯎꯄꯨ ꯑꯃ ꯍꯥꯟꯅ ꯂꯩꯔꯁꯤ, ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯊꯤꯜꯂꯨꯔꯁꯤ꯫ ꯃꯅꯤꯇꯣꯝꯕꯤꯅ, ꯏꯕꯨꯡꯉꯣ, ꯅꯣꯏ ꯇꯥꯆꯧꯒ ꯍꯥꯟꯅ ꯎꯅꯧ꯫ ꯅꯌꯥꯝꯕꯗꯣ ꯃꯇꯣꯝꯇ ꯂꯩꯕꯗꯣ ꯌꯥꯝ ꯋꯥꯔꯝꯒꯅꯤ꯫ ꯏꯇꯩꯃ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯇꯥꯆꯧꯗꯤ ꯃꯥꯅ ꯅꯤꯡꯈꯤꯕꯁꯦ ꯁꯤꯡꯂꯒ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯏꯇꯩꯃꯒꯤ ꯑꯋꯨꯟꯄꯣꯠ ꯌꯨꯝꯗꯨꯗ ꯄꯨꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯇꯥꯆꯧꯗꯤ ꯋꯥꯈꯤꯅꯤ꯫ ꯂꯦꯝꯕ, ꯅꯌꯥꯝꯕꯗꯣ ꯌꯥꯝ ꯐꯕꯅꯤ꯫ ꯑꯩ ꯃꯥꯕꯨ ꯋꯥꯍꯟꯕ ꯄꯥꯝꯗꯦ꯫ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯥꯎꯕꯒ ꯀꯣꯟꯗꯨꯝꯒ ꯏꯕꯣꯇꯣꯟꯒꯗꯨ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯆꯥꯎꯕꯗꯨꯗꯤ ꯀꯣꯟꯗꯨꯝꯒ ꯏꯕꯣꯇꯣꯟꯒꯅ ꯆꯞꯄꯒ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯀꯣꯟꯗꯨꯝꯅ ꯆꯥꯎꯕꯗ, ꯀꯔꯟꯇꯥ ꯅꯣꯍꯜ, ꯁꯤꯗ ꯂꯩꯕꯗ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯅꯣ? ꯂꯩꯇ ꯂꯥꯏꯔꯩ ꯆꯦꯡ ꯂꯩꯔꯝꯂꯦ ꯈꯜꯂꯤꯔꯣ? ꯈꯨꯔꯥ, ꯑꯩꯈꯣꯏꯁꯨ ꯆꯔꯥ ꯐꯥꯎꯕꯗꯤ ꯍꯦꯟꯗꯦ ꯏꯕꯣ꯫ ꯆꯥꯎꯕꯅ, ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯀꯣꯟꯗꯨꯝ, ꯐꯅꯁꯨ ꯃꯀꯨꯏꯔꯦ ꯑꯩꯅ ꯅꯣꯏꯒꯤꯁꯤꯗ ꯅꯥꯔꯒ ꯂꯩꯔꯛꯂꯤꯕꯁꯦ꯫ ꯌꯨꯝꯒꯤ ꯃꯤꯅꯁꯨ ꯍꯪꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯆꯠꯄ ꯉꯝꯂꯣꯏꯗꯅ ꯑꯩꯁꯨ꯫ ꯏꯕꯣꯇꯣꯟꯅ, ꯃꯥꯃꯅ ꯆꯠꯄ ꯉꯝꯕꯒꯤꯅꯤ ꯅꯥꯔꯤꯕꯗꯣ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯦꯝꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃꯒ ꯐꯝꯂꯤꯕꯁꯦ? ꯍꯩ ꯂꯦꯝꯕ, ꯍꯩ ꯂꯦꯝꯕꯧ, ꯃꯣꯏ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯔꯤ꯫ ꯆꯥꯎꯕꯅ, ꯏꯆꯥꯁꯥ, ꯑꯩꯅ ꯅꯨꯄꯥ ꯊꯣꯛꯇꯕꯒꯤ ꯅꯃꯥ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯠꯇꯦꯀꯣ꯫ ꯅꯃꯥꯅ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯂꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯏꯆꯥꯅ ꯅꯨꯄꯤ ꯊꯤꯔꯕ ꯀꯥꯟꯗꯇ ꯅꯄꯥꯅ ꯈꯪꯂꯛꯄꯅꯤ꯫ ꯑꯋꯨꯟꯄꯣꯠꯀꯤꯗꯃꯛ ꯃꯅꯦꯝ ꯃꯃꯧ ꯈꯠꯅꯕ ꯍꯥꯏꯕꯁꯤ ꯂꯩꯀꯥꯏ ꯈꯨꯜꯗ ꯏꯃꯧꯕꯨ ꯌꯣꯟꯕꯅꯤ ꯀꯥꯎꯒꯅꯨ ꯏꯆꯥꯁꯥ꯫ ꯐꯠꯇꯕ ꯋꯥꯔꯤꯅ ꯃꯇꯝꯁꯤꯒꯤ ꯑꯆꯨꯝꯕ ꯑꯣꯏꯕꯅꯤ꯫ ꯑꯐꯕ ꯋꯥꯔꯤꯅ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤ ꯈꯪꯗꯕ ꯃꯤ ꯑꯣꯏꯔꯕꯅꯤ꯫ ꯃꯤꯅ ꯇꯧꯖꯔꯨꯕ ꯑꯐꯕ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯑꯗꯨꯒꯤ ꯃꯍꯩ ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯖꯔꯛꯀꯅꯤ꯫ ꯃꯁꯤ ꯈꯟꯗꯣꯛꯇꯨꯅ ꯄꯦꯟꯊꯣꯛꯅ ꯂꯩꯕ ꯇꯝꯕ ꯇꯥꯕꯅꯤꯀꯣ꯫ ꯂꯦꯝꯕꯅ, ꯕꯥꯖꯤꯅ ꯉꯁꯤ ꯐꯥꯎꯕ ꯏꯃꯥꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤꯕꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯏ꯫ ꯇꯥꯆꯧꯅ ꯏꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯅꯤꯡꯕꯒꯤ ꯃꯗꯨꯒꯤ ꯃꯔꯝꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯏ꯫ ꯏꯇꯩꯃꯅꯁꯨ ꯈꯪꯏ꯫
ꯑꯩ ꯑꯃꯗꯤ ꯇꯥꯆꯧ ꯁꯦꯜ ꯊꯣꯛꯇꯕ ꯅꯠꯇꯦ ꯉꯁꯤ ꯐꯥꯎꯕ ꯇꯥꯆꯧꯅ ꯏꯇꯩꯃꯗ ꯍꯥꯏꯔꯝꯒꯗꯕ ꯆꯩꯔꯝꯒꯗꯕ ꯋꯥꯍꯩꯁꯤꯡꯗꯣ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯄꯦꯟꯗꯕꯒꯤ ꯋꯥꯍꯩ ꯑꯃꯗꯤ ꯏꯃꯥꯕꯨ ꯁꯤꯡꯅꯔꯒ ꯏꯇꯩꯃꯕꯨ ꯆꯩꯅꯤꯡꯗ ꯆꯩꯕ ꯉꯥꯛꯇꯅꯦꯕ ꯑꯁꯤ ꯇꯥꯆꯧꯅ ꯏꯇꯩꯃꯗ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯝꯗꯥꯏ ꯃꯤꯠꯇꯒꯤ ꯂꯣꯟꯅ ꯄꯤ ꯇꯩꯊꯣꯛꯂꯝꯒꯅꯤ ꯑꯩꯗꯤ ꯇꯥꯆꯧꯒꯤ ꯋꯥꯈꯜꯂꯣꯟ ꯈꯪꯉꯤ ꯏꯇꯩꯃ ꯑꯩꯒ ꯅꯅꯥꯎꯅꯨꯄꯤꯒꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯁꯦꯜ ꯊꯣꯛꯐꯝ ꯂꯩꯇ꯭ꯔ ꯃꯇꯝꯗꯨꯗ ꯇꯥꯆꯧꯅ ꯂꯩꯐꯝ ꯆꯥꯐꯝ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯐꯝ ꯁꯤꯟꯕꯤꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯁꯥꯐꯔꯕ ꯀꯥꯟ ꯏꯆꯦꯆꯧꯕꯤꯁꯨ ꯂꯩꯇꯕ ꯇꯟꯖꯥ ꯑꯣꯏꯕ ꯀꯥꯟ ꯑꯩ ꯋꯥꯔꯤ ꯃꯈꯥ ꯇꯥꯅꯤꯡꯗ꯭ꯔꯦ ꯏꯇꯩꯃ ꯑꯩ ꯏꯃꯥꯕꯨ ꯌꯥꯝ ꯋꯥꯔꯧꯏ ꯂꯦꯝꯕꯗꯨ ꯀꯞꯄꯛꯂꯤ ꯏꯆꯦꯆꯧꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯏꯇꯩꯃꯁꯦ ꯕꯥꯖꯤꯅ ꯃꯃꯧ ꯑꯣꯏꯅꯤꯡꯉꯦꯅ ꯂꯨꯍꯣꯡꯈꯤꯕꯅꯤ ꯆꯥꯎꯕꯅ ꯑꯩꯒꯤ ꯋꯥꯈꯜꯗꯅ ꯏꯆꯥ ꯇꯣꯝꯕꯅ ꯃꯧ ꯑꯇꯣꯝꯕꯤꯒꯤ ꯑꯎꯟꯄꯣꯠꯀꯤ ꯃꯔꯝꯗꯒꯤ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯗꯨꯗ ꯅꯃꯥꯗꯣ ꯋꯥꯈꯜ ꯈꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯃꯥꯗꯤ ꯅꯃꯥꯅꯤꯗꯣ ꯃꯤ ꯑꯃꯒꯤ ꯏꯗ ꯌꯥꯎꯔꯛꯈ꯭ꯔꯕ ꯋꯥꯈꯜꯗꯤ ꯂꯥꯏ ꯂꯥꯛꯇꯨꯅꯁꯨ ꯁꯦꯝꯗꯣꯛꯄ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯣ ꯃꯅꯤꯇꯣꯝꯕꯤꯅ ꯕꯥꯖꯤ ꯅꯆꯥꯁꯨ ꯋꯥꯈꯜ ꯑꯣꯏꯅ ꯇꯥꯖꯩ ꯏꯃꯥꯒ ꯕꯥꯖꯤꯒꯒꯤ ꯐꯤꯔꯣꯏꯁꯤꯁꯨ ꯕꯥꯖꯤꯅ ꯌꯨꯝꯁꯤꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯕꯤꯔꯒ ꯐꯝꯅ ꯁꯤꯜꯂꯪꯕꯤꯌꯨꯀꯣ ꯕꯥꯖꯤ ꯍꯣꯏ ꯏꯃꯧꯅ ꯂꯩꯕ ꯃꯐꯝꯗ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯏꯆꯥ ꯁꯅꯥꯇꯣꯝꯕꯤꯅꯦ ꯑꯩꯒꯤ ꯏꯃꯧꯗꯤ ꯀꯣꯟꯗꯣꯝꯅ ꯈꯨꯔꯥ ꯏꯕꯣꯇꯣꯟꯅ ꯀꯣꯟꯗꯣꯝ ꯈꯨꯔꯥ ꯀꯧꯒꯅꯨꯅꯦ ꯃꯥꯃ ꯀꯧꯅꯦ ꯆꯥꯎꯕꯅ ꯀꯧꯁꯅꯨ ꯑꯇꯣꯝꯕ ꯑꯇꯣꯝꯕꯤ ꯍꯥꯏꯕꯁꯤꯗꯤ ꯃꯉꯥꯎ ꯈꯔ ꯊꯤꯒꯟꯕꯅꯤ ꯃꯤꯕꯨꯗꯤ ꯌꯥꯝꯅ ꯐꯒꯅꯤꯗ ꯂꯦꯝꯕꯅ ꯏꯁ ꯕꯥꯖꯤ ꯑꯩꯗꯤ ꯃꯉꯥꯎ ꯊꯤꯗꯦꯀꯣ ꯅꯪꯅ ꯁꯥꯎꯔꯒ ꯑꯩꯈꯣꯏ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯤꯗꯣ ꯃꯗꯨꯁꯨ ꯃꯉꯥꯎ ꯊꯤꯔꯤꯅꯤ ꯕꯥꯖꯤ ꯑꯩꯅ ꯆꯠꯂꯁꯨ ꯇꯥꯆꯧꯗꯗꯤ ꯂꯣꯏ ꯍꯥꯏꯕꯅꯤ ꯃꯥ ꯂꯣꯏ ꯈꯪꯕꯅꯤ ꯃꯅꯤꯇꯣꯝꯕꯤꯅ ꯂꯦꯝꯕ ꯅꯆꯥꯅꯨꯄꯤꯗꯣ ꯐꯃꯨꯡꯗ ꯇꯨꯝꯂꯤꯕꯅꯤ ꯃꯁꯛꯇꯣ ꯅꯣꯏ ꯇꯥꯆꯧ ꯄꯨꯔꯥ ꯍꯥꯏꯖꯤꯜꯂꯕꯅꯤ ꯏꯇꯩꯃ ꯅꯨꯄꯥꯗ ꯑꯩꯈꯣꯏ ꯇꯥꯆꯧ ꯃꯥꯟꯕꯗꯤ ꯐꯩ ꯑꯗꯣ ꯅꯨꯄꯤꯗ ꯇꯥꯆꯧ ꯃꯥꯜꯂꯗꯤ ꯏꯇꯩꯃꯒꯤ ꯐꯖꯕ ꯃꯁꯛꯇꯣ ꯃꯥꯜꯍꯟꯁꯤꯀꯣ ꯃꯣꯏ ꯃꯌꯥꯝꯗ ꯅꯣꯛꯏ ꯁꯣꯝꯗ ꯏꯉꯣꯆꯧꯕꯤꯒ ꯇꯥꯃꯨꯕꯤꯒꯗꯨ ꯀꯣꯔꯣꯕꯒ ꯐꯝꯂꯤ ꯀꯣꯔꯣꯕꯅ ꯈꯨꯔꯥ ꯃꯅꯤꯇꯣꯝꯕꯤꯅ ꯉꯝꯅꯅꯕ ꯃꯔꯥꯏ ꯄꯨꯖꯔꯛꯁꯅꯤꯗ ꯃꯥꯅ ꯄꯨꯔꯛꯄ ꯑꯎꯟꯄꯣꯠꯇꯨꯅꯤ ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯦ ꯇꯥꯃꯨꯕꯤꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯃꯔꯩ ꯀꯜꯂꯤꯕ ꯃꯈꯩ ꯃꯅꯤꯇꯣꯝꯕꯤꯅ ꯋꯥꯒꯗꯣꯏꯅꯤ ꯏꯗꯣꯝꯆꯥ ꯃꯁꯤꯗꯤ ꯃꯥꯅ ꯉꯝꯖꯗꯕꯩ ꯋꯥꯖꯕꯅꯤ ꯑꯩꯁꯨ ꯃꯥꯅ ꯂꯥꯏꯔꯕ ꯑꯣꯏꯔꯝꯕꯒꯤ ꯋꯥꯔꯤꯁꯤꯅꯤ ꯀꯧꯔꯕꯗꯨ ꯃꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯒꯤ ꯐꯃꯨꯡꯗ ꯐꯝꯂꯒ ꯃꯅꯤꯇꯣꯝꯕꯤꯒꯤ ꯑꯎꯟꯄꯣꯠꯅ ꯑꯩꯒꯤ ꯀꯥꯁꯦ ꯄꯨꯡꯊꯟ ꯊꯟꯅ ꯊꯝꯂꯕ ꯆꯥꯛꯈꯨꯝꯗꯁꯨ ꯃꯅꯤꯇꯣꯝꯕꯤꯒꯤ ꯑꯎꯟꯄꯣꯠꯅ ꯄꯨꯡꯊꯟ ꯊꯜꯂꯕ ꯑꯗꯨꯒ ꯏꯃꯥꯅ ꯂꯩꯀꯥꯏꯗ ꯃꯈꯧ ꯄꯣꯡꯅ ꯋꯥꯔꯤ ꯁꯥꯖꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯏꯃꯥꯅ ꯅꯤꯡꯕ ꯊꯨꯡꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯅꯤꯡꯇꯝꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯏꯉꯣꯆꯧꯕꯤꯒ ꯇꯥꯃꯨꯕꯤꯒꯗꯨ ꯎꯄꯨ ꯀꯥꯡꯊꯣꯜ ꯁꯨꯐꯝ ꯑꯃꯗ ꯐꯝꯂꯤ ꯎ ꯁꯨꯕ ꯅꯨꯄꯥ ꯑꯃꯅ ꯀꯣꯔꯣꯕꯗꯨ ꯃꯅꯥꯎ ꯅꯨꯄꯥ ꯂꯦꯝꯕꯒ ꯑꯩꯒꯤꯗ ꯇꯣꯏꯅ ꯂꯥꯛꯏ ꯈꯨꯔꯥ ꯃꯁꯤ ꯃꯅꯥꯎꯗꯣ ꯀꯅꯥꯒꯤ ꯑꯎꯟꯄꯣꯠ ꯇꯝꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯋꯥꯔꯤꯗꯤ ꯁꯥꯔꯝꯗꯦ ꯀꯣꯔꯣꯕꯅ ꯁꯦꯜꯁꯨ ꯂꯣꯏꯅ ꯄꯤꯔꯝꯂꯦ ꯏꯉꯣꯆꯧꯕꯤꯅ ꯃꯃꯥ ꯑꯩꯈꯣꯏ ꯃꯅꯤꯇꯣꯝꯕꯤꯒꯤ ꯌꯨꯝꯗ ꯆꯠꯁꯤ ꯑꯗꯨꯒ ꯑꯋꯥꯠꯄ ꯍꯪꯁꯤ ꯉꯁꯤꯗꯤ ꯀꯣꯔꯣꯕꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯂꯦ ꯀꯣꯔꯣꯕꯅ ꯃꯃꯥꯗ ꯁꯤꯡꯅꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯅꯤ ꯃꯄꯥ ꯀꯣꯔꯣꯕꯅ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯋꯥꯈꯜ ꯈꯟꯗꯧ ꯅꯠꯇꯦꯕ ꯂꯥꯎ ꯊꯨꯅ ꯆꯠꯁꯤ ꯅꯨꯡꯁꯤꯇꯣꯟꯗꯣ ꯀꯩꯊꯦꯜꯗ ꯃꯆꯤꯟ ꯀꯟꯕꯤ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯔꯤ ꯃꯆꯤꯟ ꯀꯟꯕꯤ ꯅꯨꯄꯤꯗꯨꯅ ꯅꯨꯡꯁꯤꯇꯣꯟꯗ ꯇꯥ ꯆꯥꯎꯕꯗꯣ ꯃꯧꯒꯤ ꯃꯄꯥꯝꯗ ꯂꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯃꯧꯒꯤ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯐꯤꯔꯣꯏ ꯂꯥꯛꯇ꯭ꯔꯤ ꯑꯗꯨꯒꯤ ꯀꯣꯔꯣꯕꯅ ꯊꯤꯜꯂꯨꯕꯅꯤ ꯄꯥꯎ ꯇꯝꯃꯤ ꯀꯣꯔꯣꯕꯅ ꯑꯩꯉꯣꯟꯗ ꯑꯣ ꯐꯩ ꯀꯩꯅꯣ ꯑꯗꯨꯁꯨ ꯑꯗꯣ ꯏꯆꯦꯅ ꯃꯧꯒꯤ ꯑꯎꯟꯄꯣꯠꯀꯤ ꯋꯥ ꯍꯧꯗꯣꯛꯀꯅꯤ ꯍꯥꯏꯗꯥꯏ ꯃꯗꯨꯅ ꯀꯔꯝ ꯇꯧꯕ ꯑꯎꯟꯄꯣꯠꯀꯤ ꯃꯇꯥꯡꯗꯩꯅꯤ ꯏꯕꯨꯡꯉꯣꯅ ꯃꯧꯗ ꯁꯥꯎꯔꯤꯁꯦ ꯏꯕꯨꯡꯉꯣꯁꯨ ꯃꯧꯅ ꯑꯩꯒꯤ ꯎꯄꯨ ꯀꯥꯡꯊꯣꯜ ꯁꯤꯖꯤꯟꯅꯕꯗꯣ ꯏꯀꯥꯏꯖꯕ ꯖꯥꯠꯅꯤ ꯀꯣꯔꯣꯕꯅ ꯃꯧꯗ ꯏꯇꯠ ꯇꯠꯇꯅ ꯉꯥꯡꯕꯤ ꯆꯩꯕꯤꯕ ꯇꯧꯕꯗꯨꯗ ꯃꯧꯗꯣ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯑꯎꯟꯄꯣꯠꯇꯤ ꯁꯣꯏꯗꯅ ꯄꯨꯔꯛꯀꯗꯧ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯃꯧꯒꯤ ꯃꯄꯣꯠ ꯃꯆꯩ ꯂꯪꯈꯥꯏꯕꯤꯗꯣ ꯁꯣꯏ ꯇꯧꯔꯛꯇꯣꯏꯅꯤ ꯀꯣꯔꯣꯕꯗꯣ ꯑꯗꯨꯝꯅꯒ ꯇꯧꯕ ꯍꯩꯕ꯭ꯔꯅꯤ ꯏꯆꯦ ꯕꯦꯝꯃ ꯁꯟ ꯑꯇꯦꯕꯅ ꯋꯥꯏꯕ ꯁꯔꯨ ꯐꯪꯉꯦꯗꯨꯅꯤ ꯃꯥꯁꯨ ꯂꯩꯀꯥꯏ ꯃꯥꯡꯗ ꯏꯀꯥꯏꯕ ꯖꯥꯠꯅꯤ
ꯍꯥꯏꯗꯤ ꯃꯧꯅ ꯑꯩꯒꯤ ꯉꯥꯛꯇ ꯁꯤꯖꯤꯟꯅꯔꯒ ꯂꯩꯕꯗꯣ. ꯏꯆꯦ ꯀꯔꯤꯅꯣ? ꯃꯥꯁꯨ ꯃꯌꯨꯝ ꯄꯥꯜꯂꯛꯂꯤ ꯅꯠꯇ꯭ꯔꯣ ꯏꯆꯦ? ꯌꯨꯝ ꯄꯥꯜꯂꯛꯂꯗꯤ ꯃꯥꯒꯤ ꯁꯔꯨꯛ ꯄꯨꯔꯛꯐꯝ ꯊꯣꯛꯄꯗꯣ ꯄꯨꯔꯛꯀꯗꯕꯅꯤ. ꯆꯥꯛꯁꯨ ꯂꯦꯝꯅ ꯆꯥꯕ, ꯐꯤꯁꯨ ꯂꯦꯝꯅ ꯁꯦꯠꯄ, ꯂꯣꯏꯅ ꯂꯦꯝꯅ ꯁꯤꯖꯤꯟꯅꯗꯣꯏ ꯑꯣꯏꯔꯗꯤ ꯌꯨꯝꯗ ꯃꯧ ꯄꯨꯁꯤꯜꯂꯛꯄꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯃꯔꯝ ꯂꯩꯔꯤꯒꯦ? ꯃꯄꯥꯝꯗ ꯂꯩꯈ꯭ꯔꯤꯗꯣ ꯐꯔꯕꯅꯤ. ꯍꯩ, ꯃꯧꯅ ꯃꯄꯥꯝꯗ ꯂꯩꯈ꯭ꯔꯤꯗꯣ ꯆꯠꯈꯤꯕ ꯅꯠꯇꯤꯌꯦ. ꯑꯩꯅ ꯏꯕꯨꯡꯉꯣꯗ ꯇꯥꯜꯍꯟꯈꯤꯕꯅꯤ. ꯑꯣ, ꯆꯠꯄꯨ ꯆꯠꯆꯈ꯭ꯔꯗꯤ ꯐꯔꯦ. ꯑꯗꯣ ꯏꯆꯦ, ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯤ ꯁꯨꯛꯂꯥꯛ ꯂꯥꯛꯇ꯭ꯔꯕꯣ? ꯃꯥꯗꯤ ꯑꯅꯝ ꯈꯔ ꯀꯟꯕꯅꯤ, ꯁꯥꯊꯤꯕꯅꯤ. ꯅꯨꯄꯤꯅ ꯊꯦꯝꯕ ꯉꯝꯗꯕ ꯅꯨꯄꯥꯕꯨ ꯂꯩꯕ꯭ꯔꯣ? ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥ ꯊꯦꯝꯖꯤꯟꯕ ꯉꯝꯕꯒꯨꯝꯕꯅꯤ. ꯂꯦꯝꯕꯕꯨ ꯃꯧ ꯑꯇꯣꯝꯕꯤꯅꯅꯦ ꯊꯦꯝꯃ ꯄꯨꯈ꯭ꯔꯤꯗꯣ. ꯑꯋꯨꯟꯄꯣꯠꯇꯤ ꯃꯣꯔꯣꯛ ꯃꯔꯨ ꯐꯥꯎꯅ ꯄꯛꯇꯦꯅꯦ. ꯃꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯀꯟꯅ ꯁꯥꯔꯤ. ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯃꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯂꯩꯀꯥꯏꯒꯤ ꯋꯥꯔꯤ ꯐꯥꯎꯕ ꯌꯧꯁꯤꯜꯂꯛꯂꯤ. ꯂꯩꯀꯥꯏꯗꯒꯤ ꯈꯨꯜꯗꯒꯤ ꯑꯍꯦꯟꯕ ꯋꯥꯔꯦꯝ ꯉꯥꯡꯕꯗꯗꯤ ꯃꯣꯏ ꯑꯅꯤꯗꯨ ꯉꯝꯂꯝꯗꯦ. ꯈꯪꯁꯨ ꯈꯪꯂꯝꯗꯦ. ꯃꯔꯝꯗꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯃꯤꯅꯕꯨ ꯀꯌꯥꯝꯅ ꯁꯤꯡꯒꯅꯤ? ꯂꯩꯀꯥꯏ ꯈꯨꯜꯗꯒꯤ ꯍꯦꯟꯗꯣꯛꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯒꯅꯤ? ꯃꯄꯥꯟ ꯊꯣꯛꯇꯕ ꯃꯤꯔꯛ ꯇꯤꯟꯗꯕ ꯑꯗꯨꯅꯅꯤ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ, ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯃꯈꯣꯏꯅ. ꯂꯦꯝꯕꯒꯤ ꯌꯨꯝꯗꯅꯤ. ꯂꯦꯝꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯂꯟꯆꯦꯟꯕꯤꯗꯨ ꯃꯥꯒꯤ ꯐꯖꯔꯕ ꯎꯄꯨꯁꯤꯡ ꯑꯗꯨꯗꯒꯤ ꯃꯃꯜ ꯇꯥꯡꯅ ꯇꯥꯡꯂꯕ ꯐꯤꯁꯤꯡ ꯊꯨꯞꯂꯤ. ꯂꯟꯆꯦꯟꯕꯤ, ꯌꯨꯝ ꯁꯥꯕ ꯃꯤꯁꯤꯡꯗꯣ ꯆꯠꯈ꯭ꯔꯕ꯭ꯔꯣ? ꯑꯩꯅ ꯆꯠꯍꯟꯈ꯭ꯔꯦ ꯇꯥꯇꯣꯟ. ꯑꯦ, ꯀꯩꯒꯤ ꯑꯁꯨꯛ ꯉꯟꯅ ꯆꯠꯍꯜꯂꯤꯕ? ꯅꯣꯡ ꯆꯨꯔꯛꯇꯧꯔꯦꯅ ꯆꯠꯍꯟꯈꯤꯕꯅꯤ. ꯑꯦ, ꯗꯁꯥꯅꯤ. ꯅꯣꯡꯗꯤ ꯇꯥꯁꯨ ꯇꯥꯗꯅ. ꯑꯩꯗꯤ ꯅꯣꯡ ꯇꯥꯗꯧꯔꯦꯅ ꯈꯜꯂꯨꯏꯅꯤ ꯀꯩꯅꯣ, ꯅꯣꯡ ꯈꯨꯈꯥꯛꯇꯨꯗ. ꯍꯥꯏꯒꯨꯝꯂꯗꯅ ꯅꯣꯡꯁꯦ ꯐꯨꯗꯤꯠ ꯐꯨꯅꯧꯇꯪ ꯆꯨꯔꯗꯤ ꯐꯗꯧꯅꯤ. ꯃꯣꯏꯕꯨ ꯕꯥꯖꯤꯒꯤ ꯀꯥꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯝꯂꯕ ꯖꯥꯠꯂꯥ? ꯉꯁꯤ ꯆꯟꯕ ꯂꯣꯏꯁꯤꯜꯂꯝꯂꯕꯗꯥꯏꯅꯦ. ꯏꯇꯩꯒꯤ ꯑꯋꯥꯡ ꯀꯥꯁꯨꯅꯦ ꯅꯨꯡ ꯂꯩꯉꯣꯏ ꯇꯩꯕ ꯂꯣꯏꯅ ꯂꯣꯏꯔꯝꯂꯕꯅꯤ. ꯑꯗꯣ ꯏꯃꯥꯒꯤ ꯀꯥꯗꯤ ꯀꯔꯝꯕꯅ ꯁꯣꯛꯑꯦ ꯍꯥꯏꯗꯤ? ꯏꯃꯥꯒꯤ ꯀꯥ ꯌꯥꯎꯗꯦ, ꯃꯥꯒꯤ ꯁꯔꯨꯛ ꯌꯥꯎꯗꯦ. ꯀꯔꯤꯅꯣ ꯇꯥꯇꯣꯟ, ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯋꯥꯈꯜ ꯈꯟꯒꯨꯝꯁꯤꯗ. ꯑꯗꯥꯏꯅ ꯃꯤꯇꯣꯞ ꯑꯌꯣꯛꯄꯤꯒꯨꯝꯅ ꯈꯜꯍꯟꯅꯤꯡꯗꯦ ꯑꯩꯗꯤ. ꯂꯟꯆꯦꯟꯕꯤ, ꯏꯃꯥꯗꯨ ꯌꯥꯝꯅ ꯐꯠꯇꯕꯤꯅꯤ. ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯄꯅꯤ. ꯃꯥꯒꯤ ꯄꯨꯛꯆꯦꯜꯗꯨꯗꯤ ꯀꯛꯆꯦꯡ ꯑꯃꯅ ꯍꯦꯟꯅ ꯆꯥꯎꯔꯝꯒꯅꯤ. ꯀꯛꯆꯦꯡ ꯐꯥꯎꯕ ꯌꯦꯟꯅꯔꯒ ꯆꯥꯏ. ꯏꯇꯩꯃꯒꯤ ꯑꯋꯨꯟꯄꯣꯠꯅ ꯍꯦꯛ ꯄꯤꯕ ꯂꯣꯏꯕꯒ ꯇꯥꯆꯧꯒ ꯏꯇꯩꯃꯒ ꯁꯤꯗ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯔꯗꯕꯅꯤ. ꯕꯥꯖꯤꯅ ꯑꯩꯈꯣꯏꯕꯨ ꯀꯣꯜꯍꯜꯂꯒ ꯂꯩꯃꯤꯟꯅꯔꯗꯕꯅꯤ. ꯂꯟꯆꯦꯟꯕꯤꯗꯨ ꯂꯦꯝꯕꯗ ꯁꯥꯎꯔꯛꯅ, ꯑꯩ ꯌꯥꯎꯗꯅ ꯇꯥꯇꯣꯟ ꯈꯛ ꯂꯩꯕ ꯍꯤꯡꯕ ꯉꯝꯒꯗ꯭ꯔꯥ ꯇꯥꯇꯣꯟꯅ? ꯂꯟꯆꯦꯟꯕꯤ, ꯅꯪꯒꯤ ꯋꯥꯍꯪꯗꯣ ꯑꯩꯉꯣꯟꯗ ꯍꯪꯗꯧ ꯅꯠꯇꯦ. ꯃꯗꯨꯗꯤ ꯏꯃꯥꯅ ꯅꯉꯣꯟꯗ, ꯑꯩꯉꯣꯟꯗ ꯑꯃꯗꯤ ꯏꯇꯩꯃꯒ ꯇꯥꯆꯧꯒꯗ ꯍꯪꯒꯗꯕꯅꯤ. ꯏꯆꯦ ꯆꯧꯕꯤꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯏꯇꯩꯃꯗꯣ. ꯏꯇꯩꯃꯗ ꯏꯆꯦ ꯆꯧꯕꯤꯒ ꯋꯥꯈꯜ ꯌꯥꯝ ꯃꯥꯟꯅꯕꯅꯤ. ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯅꯦꯝ ꯑꯋꯥꯡ ꯈꯦꯟꯅꯕ ꯑꯗꯨ ꯈꯛꯀꯤ ꯋꯥꯅꯤ. ꯃꯥꯒꯨꯝꯕꯤ ꯅꯨꯄꯤꯗꯤ ꯃꯇꯣꯝꯇ ꯍꯤꯡꯕꯅ ꯍꯦꯟꯅꯁꯨ ꯄꯥꯝꯂꯝꯒꯅꯤ. ꯅꯪꯁꯨ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯁꯤꯜꯂꯛꯀꯅꯨ. ꯇꯥꯇꯣꯟ, ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕꯁꯦ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ. ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯑꯐꯕꯅꯦ ꯍꯥꯏꯅꯤꯡꯗ꯭ꯔꯤꯔꯥ? ꯂꯟꯆꯦꯟꯕꯤ, ꯏꯃꯥꯗꯣ ꯀꯩꯗꯧꯅꯨꯡꯗ ꯃꯥꯒꯤ ꯐꯠꯇꯕ ꯋꯥꯈꯜꯗꯣ ꯍꯣꯡꯂꯔꯣꯏꯗꯕꯅꯤ. ꯑꯍꯦꯟꯕ ꯄꯥꯝꯕ ꯃꯥꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯤꯒꯗꯕꯅꯤ. ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯒꯗꯕꯅꯤ. ꯃꯅꯤꯡ ꯊꯨꯡꯖꯔꯦ ꯍꯥꯏꯔꯀꯥꯟ ꯃꯇꯣꯝꯇ ꯊꯝꯂꯝꯒꯗꯕꯅꯤ. ꯃꯥꯅ ꯄꯥꯝꯂꯤꯕꯁꯦ ꯃꯧ ꯅꯠꯇꯦ, ꯑꯋꯨꯟꯄꯣꯠꯅꯤ. ꯏꯇꯩꯃꯒꯤ ꯑꯋꯨꯟꯄꯣꯠꯇꯣ ꯀꯥꯏꯗꯨꯅ ꯌꯣꯟ ꯆꯥꯖꯁꯅꯤ. ꯑꯋꯨꯟꯄꯣꯠꯁꯤꯡꯗꯨ ꯌꯦꯡꯂꯒ ꯃꯇꯣꯝꯇ ꯌꯦꯡꯖꯁꯅꯨ. ꯂꯟꯆꯦꯟꯕꯤꯗ ꯈꯨꯝꯐꯝ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯊꯣꯛꯈ꯭ꯔꯦ. ꯁꯣꯝꯗ ꯃꯅꯤꯇꯣꯝꯕꯤꯒꯤ ꯌꯨꯝꯗꯅꯤ. ꯃꯅꯤꯇꯣꯝꯕꯤꯅ ꯃꯀꯨ ꯆꯥꯎꯕꯗ, ꯕꯥꯖꯤ. ꯕꯦꯝꯃ, ꯀꯔꯤ ꯍꯥꯏꯅꯤꯡꯉꯦ? ꯕꯥꯖꯤ, ꯑꯩ ꯇꯥꯆꯧ ꯎꯅꯤꯡꯉꯤ. ꯅꯪꯒꯤ ꯑꯋꯨꯟꯄꯣꯠ ꯍꯦꯛ ꯊꯤꯜꯂꯨꯕꯒ ꯅꯣꯏ ꯑꯅꯤ ꯎꯅꯔꯗꯕꯅꯤ. ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯋꯨꯟꯄꯣꯠꯇꯣ ꯊꯨꯅ ꯂꯧꯕꯤꯌꯨ ꯕꯥꯖꯤ. ꯅꯪꯒꯤ ꯑꯋꯨꯟꯄꯣꯠꯇꯣ ꯉꯁꯤ ꯍꯌꯦꯡ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯊꯤꯜꯂꯨꯅꯕ ꯃꯣꯏꯗ ꯍꯥꯏꯒꯦ. ꯉꯥꯏꯈꯣꯅꯦ ꯕꯦꯝꯃ. ꯅꯣꯡꯃ ꯑꯩꯕꯨ ꯁꯟꯗ ꯇꯣꯡꯍꯜꯂꯒ ꯃꯐꯝꯁꯤ ꯐꯥꯎꯕ ꯊꯤꯜꯂꯝꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯁꯨꯛꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯕ꯭ꯔꯥ? ꯀꯅꯥꯅꯣ ꯕꯥꯖꯤ? ꯀꯔꯤ ꯃꯤꯡ ꯀꯧꯒꯦ? ꯀꯥꯏꯗꯒꯤꯅꯣ? ꯃꯃꯤꯡ ꯈꯪꯗꯦ. ꯃꯥꯅ ꯍꯥꯏꯕꯗ ꯏꯆꯦꯒꯤꯅꯤ ꯍꯥꯏꯕ꯭ꯔꯥ ꯏꯅꯦꯒꯤꯅꯤ ꯍꯥꯏꯕ꯭ꯔꯥ? ꯑꯩꯁꯨ ꯀꯣꯛ ꯉꯥꯎꯕꯒ ꯆꯞ ꯆꯥꯅꯕꯗꯨꯅꯤ. ꯇꯥꯕ ꯉꯝꯍꯧꯗ꯭ꯔꯦꯅꯦ. ꯃꯥꯅ ꯃꯥꯒꯤ ꯁꯟꯗ ꯌꯣꯜꯂꯒ ꯏꯆꯦꯒꯤ ꯑꯋꯨꯟꯄꯣꯠ ꯂꯩꯒꯗꯣꯏꯅꯤ ꯍꯥꯏꯔꯒ ꯑꯩꯕꯨ ꯃꯥꯒꯤ ꯁꯟꯗ ꯇꯣꯡꯍꯜꯂꯒ ꯁꯤ ꯇꯥꯅ ꯊꯤꯜꯂꯛꯈꯤꯕꯅꯤꯅꯦ. ꯕꯥꯖꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯃꯔꯤ ꯃꯇꯥꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯝꯇ ꯂꯩꯇꯤꯌꯦ. ꯂꯩꯀꯥꯏꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯑꯉꯥꯡꯗꯣ ꯁꯟꯗꯨ ꯅꯪꯒꯤ ꯊꯣꯡꯒꯥꯜꯒꯤ ꯄꯨꯡꯈꯜ ꯄꯥꯝꯕꯤꯗ ꯀꯤꯔꯝꯂꯒ
ꯑꯩꯕꯨ ꯃꯥꯡꯒꯣꯜ ꯐꯥꯎꯕ ꯄꯨꯈꯠꯄꯤꯔꯝꯕꯅꯤ꯫ ꯑꯗꯣ ꯑꯩꯅ ꯅꯥꯕ ꯐꯔꯛꯄꯗꯗꯤ ꯀꯣꯟꯗꯨꯝꯅ ꯁꯟꯗꯣ ꯌꯣꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯕꯥꯖꯤ, ꯑꯩꯈꯣꯏꯗ ꯀꯅꯥꯝꯇ ꯁꯟ ꯄꯨꯔꯛꯇꯤꯌꯦ, ꯁꯟꯁꯨ ꯌꯣꯟꯗꯦ꯫ ꯑꯦ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯆꯥꯎꯕꯗ ꯃꯇꯣꯝꯇ, ꯃꯗꯨꯗꯤ ꯅꯍꯥ ꯃꯆꯥꯗꯣ, ꯂꯝꯗꯥꯏꯕꯒꯤ ꯂꯥꯏ ꯅꯍꯥꯗꯣ ꯁꯣꯏꯗꯅ ꯑꯣꯏꯕ ꯇꯥꯏ꯫ ꯁꯟꯖꯦꯟꯕ ꯂꯥꯏ ꯑꯣꯏꯕ ꯇꯥꯏꯀꯣ꯫ ꯂꯝꯗꯥꯏ ꯂꯥꯏꯅꯤ, ꯂꯝꯗꯥꯏ ꯂꯥꯏ꯫ ꯃꯇꯝꯗꯣ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯅꯤꯇꯣꯝꯕꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯐꯤꯔꯣꯏꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯉꯁꯤ ꯑꯁꯤ ꯃꯅꯤꯇꯣꯝꯕꯤꯒꯤ ꯑꯎꯟꯄꯣꯠꯁꯤꯡ ꯀꯣꯔꯣꯕꯒꯤ ꯃꯃꯥ ꯅꯨꯡꯁꯤꯇꯣꯟꯒꯤ ꯃꯌꯨꯝꯗ ꯊꯤꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯂꯟꯆꯦꯟꯕꯤ ꯑꯃꯗꯤ ꯃꯅꯤꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯦꯝꯕꯗꯨ ꯂꯟꯆꯦꯟꯕꯤꯒ ꯃꯅꯤꯇꯣꯝꯕꯤ ꯍꯣꯏꯗ ꯂꯥꯛꯏ꯫ ꯀꯣꯟꯗꯣꯡꯒ ꯏꯕꯣꯇꯣꯟꯒꯁꯨ ꯃꯤ 50-60ꯃꯨꯛ ꯅꯦꯛꯂꯒ ꯁꯟ ꯒꯥꯔꯤ 10ꯗ ꯑꯎꯟꯄꯣꯠ ꯇꯞ-ꯇꯈꯩ ꯄꯨꯔꯛꯏ꯫ ꯃꯅꯤꯇꯣꯝꯕꯤꯗꯨ ꯑꯎꯟꯄꯣꯠꯁꯤꯡꯗꯨ ꯎꯕꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕꯤꯅ ꯃꯁꯤ ꯃꯅꯤꯇꯣꯝꯕꯤꯗ, "ꯏꯆꯦ, ꯑꯎꯟꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤꯅꯤ꯫ ꯇꯥꯇꯣꯟꯒ ꯏꯇꯩꯒꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯩꯕꯤꯕꯅꯤ." "ꯀꯔꯤ? ꯇꯥꯆꯧꯒ ꯂꯦꯝꯕꯒꯅ ꯂꯩꯕꯅꯤ ꯍꯥꯏꯕ?" "ꯏꯇꯩꯅ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯌꯨꯝ ꯅꯥꯀꯟꯗ ꯑꯩꯈꯣই ꯃꯌꯥꯝꯒꯤ ꯌꯨꯝ ꯑꯆꯧꯕ ꯑꯃ ꯁꯥꯍꯜꯂꯤ." "ꯀꯔꯤ? ꯌꯨꯝ ꯑꯃ ꯁꯥꯏ ꯍꯥꯏꯕ ꯏꯅꯥꯎ?" "ꯍꯣꯏ, ꯕꯥꯖꯤꯒꯤ ꯀꯥ ꯐꯖꯕ ꯑꯃꯁꯨ ꯌꯥꯎꯔꯤ." "ꯑꯣ, ꯑꯗꯣ ꯏꯃꯥꯒꯤ ꯀꯥꯗꯤ ꯀꯗꯣꯝꯗ ꯑꯣꯏꯒꯦ ꯏꯅꯥꯎ?" "ꯏꯃꯥꯒꯤ ꯀꯥꯗꯣ, ꯏꯆꯦ." ꯂꯦꯝꯕꯅ, "ꯏꯇꯩꯃ, ꯇꯥꯆꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯂꯥꯎ꯫ ꯕꯥꯖꯤꯒꯤꯗꯤ ꯑꯥꯒꯤ ꯁꯟ ꯒꯥꯔꯤꯁꯦ ꯑꯁꯤ ꯅꯨꯡꯉꯥꯏꯅ ꯍꯪꯆꯤꯠ ꯂꯥꯡꯂꯒ ꯇꯣꯡꯂꯧꯀꯣ꯫ ꯏꯇꯩꯃꯒ ꯑꯩꯒ ꯂꯟꯆꯦꯟꯕꯤꯒꯗꯤ ꯁꯤꯗ ꯇꯣꯡꯉꯒꯦ." ꯅꯨꯡꯁꯤꯇꯣꯟꯒꯤ ꯌꯨꯝꯗꯅꯤ꯫ ꯂꯦꯝꯕꯅ ꯃꯅꯤꯇꯣꯝꯕꯤ ꯑꯃꯗꯤ ꯂꯟꯆꯦꯟꯕꯤ ꯑꯅꯤꯒꯤ ꯌꯥꯝꯈ꯭ꯔꯕ ꯑꯎꯟꯄꯣꯠꯁꯤꯡꯗꯨ ꯄꯨꯔꯛꯄꯗ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅꯔꯤ꯫ ꯅꯨꯡꯁꯤꯇꯣꯟꯁꯨ ꯑꯎꯟꯄꯣꯠ ꯄꯨꯔꯛꯄꯒꯤ ꯄꯥꯎ ꯇꯥꯕꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯈꯩ ꯁꯨꯃꯥꯡꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯆꯦꯟꯊꯣꯛ, ꯀꯣꯔꯣꯕꯕꯨ ꯑꯃꯨꯛ ꯀꯧ꯫ ꯅꯨꯡꯁꯤꯇꯣꯟꯗꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯏꯈꯪ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯣꯔꯣꯕꯗꯤ ꯃꯥꯒꯤ ꯀꯥꯗ ꯃꯐꯤ ꯌꯣꯝꯂꯤ, ꯃꯐꯤ ꯁꯦꯠꯆꯤꯜꯂꯤ꯫ ꯅꯨꯡꯁꯤꯇꯣꯟꯗꯨ ꯀꯣꯔꯣꯕꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯍꯩ, ꯅꯪꯕꯨ ꯅꯐꯤꯗꯣ ꯈꯔ ꯊꯨꯅ ꯍꯣꯡꯉꯨꯅꯦ, ꯃꯤ ꯌꯥꯝ ꯌꯧꯔꯛꯄ ꯃꯥꯜꯂꯤꯅꯦ." "ꯏꯃꯥ, ꯅꯪꯗꯤ ꯊꯣꯡꯒꯥꯟꯗ ꯉꯥꯏꯕꯤꯌꯨ꯫ ꯅꯃꯧ ꯅꯨꯄꯤꯕꯨ ꯃꯤꯅꯨꯡꯁꯤ ꯑꯃꯒ ꯂꯣꯏꯅꯅ ꯃꯉꯣꯟ ꯃꯤꯅꯣꯛ ꯅꯣꯛꯄꯤꯔꯒ ꯅꯃꯧ ꯑꯅꯤꯕꯨ ꯑꯣꯛꯄꯤꯌꯨ." "ꯀꯔꯤ? ꯃꯧ ꯑꯅꯤ ꯍꯥꯏꯕ?" "ꯍꯣꯏ ꯏꯃꯥ, ꯄꯨꯔꯛꯂꯤꯕ ꯑꯎꯟꯄꯣꯠꯁꯤꯡꯗꯣ ꯅꯃꯧ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤꯅꯤ." ꯅꯨꯡꯁꯤꯇꯣꯟꯗꯣ ꯍꯦꯟꯅ ꯍꯔꯥꯎꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯇꯣꯟꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯍꯣꯗꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯇꯣꯝꯕꯤ ꯑꯃꯗꯤ ꯂꯟꯆꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤ ꯑꯎꯟꯄꯣꯠꯁꯤꯡ ꯅꯨꯡꯁꯤꯇꯣꯟꯗ ꯊꯤꯟꯕ ꯂꯥꯛꯄꯗꯨ ꯂꯩꯀꯥꯏꯒꯤ ꯀꯨꯝꯍꯩ ꯑꯣꯏꯅꯔꯝꯃꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯅꯤꯇꯣꯝꯕꯤꯗꯨ ꯃꯀꯨ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ, "ꯕꯥꯖꯤ." "ꯕꯦꯝꯃ, ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ, ꯍꯥ?" "ꯕꯥꯖꯤ, ꯏꯃꯥꯗꯨ ꯁꯤꯗ ꯄꯨꯔꯛꯁꯤ." "ꯕꯦꯝꯃ, ꯅꯣꯡꯃ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯅꯤ, ꯃꯥꯅ ꯇꯧꯖꯕꯅ ꯃꯥꯅ ꯐꯪꯖꯕꯅꯤ꯫ ꯃꯔꯥ ꯂꯩꯇꯕ ꯃꯤꯕꯨ ꯄꯨꯛꯆꯦꯜ ꯄꯤꯛꯅ ꯑꯣꯠꯂꯨꯕꯒꯤ ꯆꯩꯔꯥꯛꯅꯤ ꯃꯥꯅ ꯐꯪꯂꯤꯕꯗꯣ꯫ ꯃꯥꯅ ꯌꯨꯝꯖꯥꯎꯗꯨꯗ ꯑꯎꯟꯄꯣꯠꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯀꯞꯂꯒ ꯁꯤꯕ ꯉꯥꯏꯅ ꯂꯦꯜꯂꯤꯕꯗꯣ ꯃꯔꯝ ꯆꯠꯅꯅꯤ." "ꯕꯦꯝꯃ, ꯂꯟꯆꯦꯟꯕꯤ, ꯆꯪꯂꯛꯎ ꯂꯥꯎ꯫ ꯅꯪꯁꯨ ꯅꯃꯥꯗꯣ ꯂꯧꯔꯨꯁꯤ ꯍꯥꯏꯒꯗꯣꯏ ꯑꯣꯏꯔꯤꯅꯤ." ꯂꯟꯆꯦꯟꯕꯤꯅ, "ꯃꯁꯤ ꯏꯃꯥꯗꯣ ꯃꯇꯣꯝꯇ ꯊꯝꯒꯨꯝꯁꯤ, ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯒ ꯑꯩꯈꯣꯏ ꯀꯣꯟꯅ ꯅꯤꯡꯉꯝꯗꯅ ꯀꯞꯀꯅꯤ ꯕꯥꯖꯤ." ꯃꯅꯤꯇꯣꯝꯕꯤ ꯂꯟꯆꯦꯟꯕꯤꯒꯤ ꯃꯈꯨꯠꯇ ꯀꯟꯅ ꯄꯥꯏꯔꯒ, "ꯕꯥꯖꯤ, ꯏꯃꯥ ꯂꯧꯔꯨꯁꯤ." "ꯑꯩꯕꯨ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯕꯅꯣ ꯏꯕꯦꯝꯃ?" ꯂꯟꯆꯦꯟꯕꯤꯅ, "ꯕꯥꯖꯤ, ꯍꯧꯖꯤꯛꯇꯤ ꯏꯃꯥꯗꯣ ꯋꯥꯈꯜ ꯇꯥꯔꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯏꯃꯥ ꯋꯥꯈꯜ ꯇꯥꯍꯧꯔꯕꯅꯤ꯫ ꯏꯇꯩꯅ ꯏꯃꯥꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯒ ꯏꯃꯥꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯏꯃꯥꯗꯣ ꯌꯥꯝ ꯀꯞꯈꯤꯕꯅꯤ ꯕꯥꯖꯤ." "ꯑꯗꯣ ꯃꯣꯏ ꯑꯅꯤ ꯂꯥꯛꯂꯒ ꯑꯃꯨꯛꯇꯪꯒ ꯈꯟꯅꯈꯤꯁꯤ ꯏꯃꯧꯁꯥ." ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯅꯤ꯫ ꯅꯨꯡꯁꯤꯇꯣꯟꯗꯨ ꯄꯣꯌꯣꯝ ꯑꯃ ꯌꯥꯜꯂꯒ ꯍꯧꯖꯤꯛ ꯆꯥꯎꯕꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯤ꯫ ꯅꯨꯡꯁꯤꯇꯣꯟꯗꯨ ꯃꯄꯤ ꯇꯩꯊꯣꯛꯂꯒ, "ꯑꯩ ꯆꯪꯕ ꯉꯝꯂꯔꯣꯏ. ꯑꯩꯅ ꯇꯧꯔꯨꯕ ꯀꯌꯥꯗꯨꯅ ꯐꯪꯖꯕ ꯆꯩꯔꯥꯛꯅꯤ. ꯑꯩ ꯀꯗꯥꯏꯗꯅꯣꯝ ꯆꯠꯈ꯭ꯔꯒꯦ." ꯅꯨꯡꯁꯤꯇꯣꯟꯗ ꯆꯥꯎꯕꯅ ꯂꯩꯔꯤꯕ ꯆꯦꯛꯅ ꯃꯊꯣꯟ ꯂꯣꯡꯅ ꯁꯥꯕ ꯌꯨꯝꯗꯨꯗ ꯌꯦꯡꯂꯒ ꯀꯞꯂꯤꯉꯩ ꯅꯨꯡꯁꯤꯇꯣꯟꯒꯤ ꯇꯨꯡꯗꯒꯤ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕꯅ ꯃꯃꯥꯗ, "ꯏꯃꯥ." ꯅꯨꯡꯁꯤꯇꯣꯟꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯏ꯫ "ꯏꯕꯨꯡꯉꯣ." "ꯏꯃꯥ, ꯀꯔꯤꯒꯤ ꯆꯥꯛꯅꯤꯕꯤꯒꯨꯝ ꯊꯣꯡꯒꯥꯜꯁꯤꯗ ꯅꯥꯏꯇꯣꯝ ꯂꯦꯞꯂꯤꯕꯅꯣ? ꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯎ." ꯇꯥꯟꯖꯥꯗꯨꯗ ꯀꯣꯔꯣꯕꯁꯨ ꯂꯥꯛꯏ꯫ ꯀꯣꯔꯣꯕꯅ, "ꯏꯃꯥ, ꯏꯀꯥꯏꯕ ꯍꯪꯒꯣꯏ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯔꯒ ꯅꯆꯥ ꯅꯃꯧꯁꯤꯡꯒꯤ ꯌꯨꯝꯗ ꯆꯪꯉꯁꯤ." ꯅꯨꯡꯁꯤꯇꯣꯟꯗꯨ ꯍꯤꯛ ꯀꯞꯄꯤ꯫ "ꯏꯕꯨꯡꯉꯣ, ꯑꯩ ꯌꯥꯝ ꯂꯥꯜꯂꯤ. ꯌꯨꯝꯗꯨꯗ ꯏꯇꯣꯝꯇ ꯂꯩꯕꯗꯣ ꯏꯆꯤꯛ ꯆꯤꯛꯏ.
ꯑꯩ ꯏꯇꯣꯝꯇ ꯂꯩꯕ ꯋꯥꯏꯌꯦ ꯏꯕꯨꯡꯉꯣ. ꯅꯨꯡꯁꯤꯅꯕꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯀꯔꯤ ꯂꯩꯔꯤ? ꯄꯦꯟꯊꯣꯛꯄꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯀꯔꯤ ꯂꯟꯕꯨ ꯂꯩꯔꯤꯕꯒꯦ ꯃꯤꯑꯣꯏꯕꯒꯤ ꯂꯟꯗ? ꯉꯁꯤꯗꯤ ꯉꯥꯛꯄꯤꯕ ꯍꯩꯕ ꯃꯁꯥ ꯃꯃꯧꯅ ꯅꯨꯡꯁꯤꯇꯣꯟꯗꯨ ꯍꯧꯈ꯭ꯔꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯍꯜꯂꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯆꯧꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ.